Lakhipuronline puthokchaba October gi tang 19 Sagol se numit ki Khomjinba Pao tabirase Ahan bada maroi Pao Assam Bidhan Sabha gi Kendra manga gi marak ki mikhal lagliba thangja numita pangthoklagani Machanupi ton bida lanthum sinabagi chanabi hongdoknanaba Meghaloi da property bill puthokadori Kendra gi lau singu gi Rajya Mantri Sobhakaran Raje Nongmagi oba khongchatta Imphal da thunglakre Tamil Nadu gi Bambula yonpham da thokiba mayhau langpokta sikiba mi gi masing taruk sukre Khel Ratna mana pina bagi ming lokatpada Neeraj Chopra amasung Lablina Porghai gi ming yaure Kasar gi Tolan Kunda pangthokiba soccer tournament ta Unique Club na champion oikre World Kickboxing da Tripura gi Ajit Devbarmana mana phanglakpada mahaki coach Elangbam Sanjoyna harawa phangdokre amasung Assam da miyo chani ga nifumari gi masada COVID ki anuba case tengnakre positive obigi chang chada 0.3 oiri Haujik mapungoiba pau tabirase Lakliba thangje numita pangthokadaba Assam Bidhan Sabha gi Kendra manga gi Marak ki mikhal gi vote khomba ngarang loisinkhre Gosaigao Bhawanipur Tamulpur Moriani amasung Thaura hairiba Kendra manga asida October gi tang 19 da mikhal pangthoklagani Kendra manga asida punna mirep 19 gi maraiba leplagani BJP neta amasung Chief Minister Dr. Himanta Biswa Sharma Kendra gi Mantri Sarbanand Sonowal Rajya gi Congress President Bhupen Bora AIUDF ki luchingba Badruddin Azmol amasung Raijor dol ki luchingba Okhil Gogoi na chingba miyoi singna magi dol gi mirep singbu sagolladuna vote khomnakhi Mikhalda BJP na seat ahum aduga masiga chungsinaba seat anida mirep thadokle Matam kaya gi mamangdagi chatnaduna lakpa khasi singi imungda machanupi khwaidagi tonton bida mama mapagi lanthum pumnamak sinabagi chatnabi adu ahongba paraknabagi pandamda Meghaloi gi District Council na bilama puthokadori Khasi Hills Autonomous District Council na lagliba November gi tang 9 da puthokadoriba Property Bill 2023 asida machil manaw singda mama mapagi lanthum chap manana phanghanna hairi Kendra gi lau singo amasung laumi singi yaipa thaurangi Rajya Mantri Kumari Sobhakaran Raje na ngarang nongmagi oiba khongchatta Manipur da laktuna Imphal gi Iroi Sembada leiba College of Agriculture gi campus ta Azadi ka Amrit Mahotsav kamari lenana lau singu bagi technology gi pothok singi mela ama hongdokre thauram da mahak na Manipur bu sangom gi pothok poultry amasung nga da mipal tangdaba rajya ma ohenaba laumi singda angama mateng pangani haiki mahak na university asigi bigyanik amadi research tawriba singda laumi singda kanaba pigada hiram singda tijin humjinna ba khanganki Laumi singi yaipanaba Kendra Sarkar na paikhatkiba Fasal Bima Yojana amasung PM Kisan Yojana gi matangdasu wangangki Thauramda Imphalda leiba Central Agricultural University gi Vice Chancellor Dr. Anupam Mishra su sarukjaki Tamil Nadu gi Bombula yonpham amada thokiba maihau langpoki thokdokta sikiba migi masing taruk sukre Kala Kuchuri jila da thokiba thodok aduda taruk sikhi aduga tarana asoka panangki Laikhidraba miyoi singda Tamil Nadu gi Chief Minister MK Stalin na lupa lakh manga gi ex gratia piragani aduga asoka pananglaba singdana lupa lakh amamam tawduna piragani haina lokthokre mai gi kumhei Diwali na lakpada khudingmakna maihau langpoktagi cheksinana ba hairi Lisinganiga kunmathoi gi oina Khel Ratna mana pinabagi damak leibak asigi sanaroi 13 gi ming lokhatpada Tokyo Olympic ta javelin throw da sanagi medal phangkiba Neeraj Chopra amasung boxing da bronze medal lawkibi Assam gi Lablina Borgohai gi mingsu yaure Selection Committee na Major Dhyanchan Khel Ratna mana pinabagi damak ming thangalakraba sanaroi 13 adudi Neeraj Chopra Athletics Rabi Dahiya Wrestling PR Srijes Hockey Lablina Borgohai Boxing Sunil Chetri Football Mithali Raj Cricket Pramod Bhagat Badminton Sumit Antil Javelin Abani Lakhra Shooting Krishnanagar Badminton amasung M Narwal Shooting ni Panbayai mamang thabada Manipur gi sanaroi ahumna lemjaningai oiraba Khel Ratna mana si phangkhre makoi sing adudi weightlifting da namairakpam kunjarani 1995 Boxing da Mary Kom 2008 aduga weightlifting da Saikhom Mirabai Chanu 2019 Ani suba late ngangom nilasing amasung Laikham Devi Memorial
5-man soccer tournament cum selection of Kasar district under 20 years hairiba tournament asigi ngarang sanakiba final match da unique club na champion oikre young farmers club tolen khuna yumbu oiraga Assam Soccer Futsal Association headquarter Lakhipur gilamjing makhada Kasar district futsal association asil langtuna Lakhipur subdivision gi manung chanbada tolen khunda pangthokiba tournament asigi final da unique club na common club po tie break da panjal ani sunoda thoiki sanaba asigi ahanba semi final da common club na futsal team bu tie break da panjal ani amada thoiki aduga ani suba semi final match da na unique club na 5 brothers po ani sunoda maithiba piki tournament asigi ngarang pangthokiba manamathum yenthokpagi thoramda M Brajagomin Singha President Assam Soccer Futsal Association Headquarter Lakhipur amasung A Gaurgopal Singha President Kasar Soccer Futsal Association na Presidium member oiki thoramda Selungba Singha Administrator Emmanuel Rural Clinic Poilapulna Chief Guest oiki aduga PH Manidhon Singha Retired Major amasung tournament ki donor NG Heramani Singhana guest of honor oina sarukjaki champion oikiba unique club ta selona lupa lising tara galoinana champion trophy aduga runners up ta kiba common club ta selona lupa lising mangaga runners up trophy khusinaki October gi tang tara nipandagi kunmari fauba Egypt ta sanakiba World Kickboxing Championship lising aniga kunma thoida Bharat ki mahut sina sarukyaki Tripura gi kickboxing sanaroi Ajit Devbarma KG Nipunipan gi kanglupta bronze medal laurakre mahaki maipakpa sida All Tripura Kickboxing Association na taramna okre Ajit Devbarmana maipaklakpa sida mahaki coach amadi association gi general secretary shu oiriba Elangbam Sanjoy Singhana harau tayamba phongdokre panba yai World Kickboxing masana sida medal phanglakpa si Tripura gi oinadi Ajit Devbarmana ahanbani hairi Assam dangarang miyo chani gani phumari gi masada COVID positive oiba thengnakre positive oiba gi chang chada 0.3 oiri Assam dangarang laichada sina miyo taruk laikidaba galoinana laikidaba gi apunma masing lising manga chamapan ga marfu taret sukre Manipur gi haksel loisingna thokpa paw matungina miyoi humbutara gi masada ngarang COVID-19 positive oiba thengnakre laichada sina miyoi ani laikidaba galoinana laikidaba gi apunma masing lising amaga chamapan taratret sukre aroibada maroiba paw amukhanna Assam Vidhan Sabha gi kendra manga gi marakki mikhal lagliba thangjanumita pangthoklagani machanupi tonton bida lanthum sinabagi chanabi hongdoknanaba Meghalaya da property bill puthokadori kendra gi lau singu gi rajya mantri Shobhakaran Raje nomagi oiba khongchatta Imphal da thunglakre Tamil Nadu gi Bambula yonpham da thokiba mayhau langpokta sikiba migi masing taruk sukre Khel Ratna mana pina bagi ming lokhatpada Neeraj Chopra amasung Lovelina Borughai gi ming yaure Kasar gi tolen khunda pangthokiba soccer tournament ta unique club na champion oikre World Kickboxing da Tripura gi Ajit Devbarmana mana phanglakpada mahaki coach Elangbam Sanjoyna harawa phongdokre amasung Assam da miyo chani gani phumari gi masada COVID ki anuba case tengnakre positive obigi chang chada 0.3 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare